Mobile phone the Chief Minister and Birengi photo amadi Ming Truecaller application the Sijinaduna Lana Sijinaba miyoi masakangdoknaba thabak laukhale suksoi soidana faba ngamlagani haina Chief Minister and Biren haikre. Ngasi Imphal da pangthokpa thoram ama saruk yaba lakhiba Chief Minister and Biren na paumi singna hangba wahangi pokhum piraduna mahakna haiki aihaki mobile number amadi Facebook account hack fawba tawba yaurure Truecaller da Chief Minister gi ming chongthokhanduna sel gi demand tawba yaure haibagi paw fangle thijinlubada lalhulub amagi mini haibagi chingnaba leire hauzik thijinbagi thabak chathari soidana fagatpa ngamlagani haike aigi mingse am senare Truecaller da nate Facebook ta aigi photo ka chamana troka aigi page da thagat kiba ani hum sure adu usina sene Facebook ka contact troka adagi even aigi account se hack torumba lock torga thanam bu yaugre many things is doing but adu bo koi FIR tori hojiki Truecaller tori ba mi si paisa demand tori ne adu aina tabada some underground group amgine ye adu track tori thagani Amaromda Chief Minister and Biren gi Facebook account ta thagalakhiba post amada khunai gi mayokta leiba miyoi kharana Chief Minister masagi photo amadi ming asi Truecaller application da mobile number 8099773119 asida aranba mong da sizinare haiba number asi aiha kamari amata leinade karigumba number asidagi call laklabadi miyamna police ta paw pibiu hairakle